Media person singi Paulo Nabalikhun Laizaba Maramna, Karigumba Tizin Humjin Bagi Tabakta journalist singi digital equipment sing Phagatpagi Matangda, Tonganba Guideline nama Semgadabani Haina Supreme Court na Khangan Kre. Wafamasi Foundation for Media Personnel na Tharakpa petition namagi ngarang chathakeba hearing da Justice Sanjay Kol amasung Justice Sudarshan Duliana Saba bench mana Khangan kibani. Hearing aduda center ki maikaida lepkiba Additional Solicitor General A.V. Raju na hai court ki mangda puthorakliba wafamasi yamna luba amasung chayet na bathokpa yaba legal gi matter ni media gi right mapung fana lay haiduna su law gi mathakta laybadi natte haiba wafam mahakna thamke masida petitioner gi council na phongdokhibada hauzik na khai sengba guideline ama leitaba maramna personal data financial data yauna digital data sing sis tawkhibagi khudong chadaba kaya mayoknari hiramasi gi matangda press freedom organization tarataru kromna supreme court ta khud thingjinbina chief justice D.Y. Chandrachud ayiba cherol thakiba su laikre haiba wafam sing thamki petition asigi matangda makhataba hearing mathang tha December gi tang 6 ta chathanaba lepki